ꯊꯧꯖꯔꯤ ISTV की मणिपुरी पाउमियंग ताबिरिबा पुमनमकपु तराम नोक्सरी हौजिक अहानबदा मरोइबा पाउसिंग नॉर्थ ईस्ट इंडिया डेवलपमेंट पार्टी अवांग नोंगपोक्ता मसामरेंग संदोकपा ngamba पॉलिटिकल पार्टी अमा ओइरे हाइना पार्टी के वाइस प्रेसिडेंट न फोंदोख्रे ऑल मणिपुर फुटबॉल एसोसिएशन की थबक थवोंग दा पेंदबदगी फुटबॉल बु नुंगसीजबा नहा कयाना पोलो ग्राउंड लेबा अम्फा के ऑफिस दा थोमजिंदुना खोंजंग चंगसिनख्रे अमदी गुड फ्राइडे निमित्ता सरकार की लोइसंग सिंह मथौ तौनबा खंगलकपदा तोंगान तोंगान बा ट्राइबल लुप सिंगना यानिंगदबा फोंदोरकली हौजिक मपुंग ओइबा पाउ नॉर्थ ईस्ट इंडिया डेवलपमेंट पार्टी अवांग नोंगपोक्ता मसामरेंग संदोकपा ngamba पॉलिटिकल पार्टी अमा ओइरे हाइना पार्टी असगी वाइस प्रेसिडेंट एन बिस्वाजित न फोंदोख्रे ngasi sagolben tera kaithel sapam lerak masinda state unit ke office sama sangaba amadi political conference amada ofamasi phongdokhibani conference adu da party asgi president narengmam samarjit state president tokhomang khongsai vice president ibrajendro s kunjakishor zirbam ke vice president ebiren tripura ke state president bomit das barma assam unit ke president ram prakash nauria sc ki omales State General Secretary Ranjit Party की वांगांगलोई पी धनचंद्र एडवाइजर वाई सोनामनी याउना थौपुबा कयाना सरुक याखी एन बिस्वाजिना इंडिया के अवांग नोंगपोक लमदमदा पॉलिटिकल अमदी इकोनॉमी दा ओनबा मपुरकनाबा पुनबगी ओइबा अवोनबा अमगी दमक पार्टी असि लिंखतखिबनी हौकिबा इलेक्शन दा पार्टी असि कैंडिडेट थादोखी मदुदा मियाम मिनुंगसी फजना फंखी पार्टी असि ngasi अवांग नोंगपोक इंडिया दा मसा मरेंग फन्ना संदोकपा ngamlei स्टेट असि की मियाम गी दमक पार्टी असना ngamba थाकता होटनागनी हाइखी अदुना अखोइना नॉर्थ ईस्ट इंडिया डेवलपमेंट पार्टी ना मियाम खुशमनरगा अखोइना चथजनिंगेबदी अखोइ लमदम असिदा लैरिबा अखोइगी प्रजासिंग असे मोखोइ गरिगिदमक्ता अखोइगा तौबा याबा करी लैरिगे हाइबसे अखोइनी येंगजरगा अखोइना पैकेट कदोरिबा अखोइगी 14 पॉइंट प्रोग्राम सिंग खोइ ममांग फोंगजेखिबदुनी मदुगी प्रोग्राम सिंग अदुगी मखादा अखोइना लेप लैतना अखोइ चोकथबनाइदना मियामगी दमक्ता होनजखिगनी हाइबसी मियामदा पाउदनजरी हौजिक पांथोकलिबा संतोष ट्रॉफी अमदी डॉक्टर टी आउ फुटबॉल टूर्नामेंट मणिपुर टीमना यामना थीना माइथिखिबगी मरम मियामना खंगहनगदबनी हाइना फुटबॉल बु नुंगसीजबा नहा कयाना पोलो ग्राउंड लेबा अम्फागी ऑफिस दा थोमजिंदुना खोंजंग चंगसिनख्रे फुटबॉल बु नुंगसीजबा नहा कयाना अम्फाबु इकाइबा फावी अम्फागी थौपुबा सिंग फम थादो स्पोर्ट्स की पावर हाउस नि हारिबा मणिपुर मियामगी नोकनाफम ओहेनबिगनु स्पोर्ट्स दा पॉलिटिक्स तौबिगनु मणिपुर की फुटबॉल कंसी हाइबा प्ले कार्ड कया पाइदुना अम्फागी कैंपस मनुंगदा प्रोटेस्ट तौखी तांजा अदुदा अम्फागी थौपुबा अमता ऑफिस ता लेरमखिदे पुलिस ना पामदबा थौदोक थोक्तना कन्ना होटनखी फुटबॉल लवर अमा ओइरिबा एस सुरसना पांथोकलिबा टूर्नामेंट अनि अदुदा मणिपुरना मिया ममांगदा साथीने इकाइबे नंखी फुटबॉल सानरे खनबदा पॉलिटिक्स तौरबदा हाइबगी चिंगनाबा फावी अमरमदा स्टेट लीग लोइसनबा ngamdaba amadi सीसी मिट पांथोकपा ngamdaba हाइबसी अम्फागी असोनबनी अम्फादा हौजे अहल ओइरबा मियोय कयाना ऑफिस की फम पाइरिबा असि मतमगा चुनद्रे अनौबा वखलोल कया पुथोकपा ngamgadaba नहा सिंगना पाहनबा मतम ओइरे अम्फा के ऑफिशियल सिंग मसाना खंगना फम थादो अमदी स्पोर्ट्स का मरी लेनबा सिंगना कुपना थिजिंदुना अम्फा के ऑफिशियल सिंगी मथक्ता मतिक साबा एक्शन लवनिंगी हाइखी यंगसन बिरागा कदा सोरिबा नो हाबिदो यंगसन बिरागा मतिक साबा थबक सिंग लौखत पिरु एक्शन लौखत पिरु कदिगुमा सिदा एक्शन लौखलक तबा तारगदी कोई फुटबॉल लवर सिंग अमसुंग फुटबॉल बु पामजबा मियो सिंग लोइनेना अखोय अहेन बा एक्शन लौखल एजिटेशन संगसलकनी हाबसिम फुटबॉल सक ऑफिस बियर की मतम से 2016 द लोइरे हाइना सुदा जैबा असि केमता अखोय हौजि कनो मोयगे जीबी तौबनी खंगदे अमन तौबनी खंगदे असिगे अखोयदा पावमता फंगदबा जीटी यूथ खैना पाइबगी मतम अमसु लाए यूथ खैदा सिनरगा अचौबा अखोयगी स्टेप अमा लाकपा ngamnabagi damaktasu अखोय गवर्नमेंट नासु सिलहनिंगे मणिपुर के चीफ सेक्रेटरी ओइरिबा आर रश्मि के मतम लोइरकपगा लोइनना अनोबा चीफ सेक्रेटरी की पोस्ट सीनियर मोस्ट ओइबा आईएएस ऑफिसर द पीबीयू अमदी क्रिश्चियन धर्म चटपा मियोय सिंगी ख्वाइदगी सेंगलबा गुड फ्राइडे की नुमितपु लेंगाक असिना सुति थादबा असि कंडेम तवी हाइना ऑल ट्राइबल स्टूडेंट्स यूनियन मणिपुर के जनरल सेक्रेटरी सैबोय हाउकिप न फोंदोरकली आदिम जाति कॉम्प्लेक्स ता लेबा अचम के ऑफिस ता पाउमिसिंगा उनाबा अदुदा जनरल सेक्रेटरी सैबोय हाउकिप न मखा तारदुना मणिपुर सरकार न चीफ सेक्रेटरी के पोस्ट
happy bamatamda senior most oiba IS officer singi maraktagi happio tribal officer singna makoigi phangpham tokpa post sing phangdana lairiba asina horakliba makhataba officer singna ninghanaba pokani maram aduna government chief secretary gi post hapa matamda tribal officer maraktagi happy naba phangdoki Amaromda Christian Dharma Chatpa Miyoi Singi Khwaidagi Senglaba Numit Good Friday bu holiday ohendaba haibasi Union asina condemn tawi maram aduna travel officer singna office kabiganu BJP gi anoba laingak asina mamang thaktasu Christian Dharma Chatpa Miyoi Singi Khwaidagi chawba kumhai Christmas pusu Good Governance Day haiduna palan tawduna numit asibu ikai khumnaba utpikhide haiki Government BJP ne hek lakpa dasu 25th December Christmas numit sisu central government na good governance day haina observe tawna ba amuk taksin lakpani aduga state ta amuk BJP sarkar lakpa kansida good friday numit phau sisu amuk cancel to biraga office attend full working days oina attend to dawmni haina order thok pasidi mathang da kari lakki dawbuno hai bisidi yam kiba masu lakre aduga sumna sisi chap chana lepkani so we appeal the government to cancel this order haibidu asumdagi request tawzamne Kangpokpi district tasu district administration na district asida lairiba institution sing hangba yaroi haina Manipur gi governor ki yathang makhada thokiba order adu kuki NP Kangpokpi district na yaningda phongdorakle thokiba order adu review tawnaba appeal tabuga loinana masida thorakpa afafate ki daita district administration na pugadabani hairi loinana kuki students organization da order asina maram oiraga pamdaba thodok thoktana ba yangsinna khangan khre amaromda naga papers organization na su thawong asibu yaningda phongdokpaga loinana Senapati District Students Association da pamdaba thokdok thoktana ba mikup nahum singna yangsinna ba khanghan khre Amaromda haujikta phangba pauda Joint Secretary Zedina thokpa cherolamagi matung ina hayeng Good Friday asi financial institute sing amadi state treasury ga mari leinaba bank sing damak full working day oiragani haire Imphal dalaiba kuki ingi building asi nauna semjin sajalaba matungda Tribal Affairs and Hills ki Minister Kaisina ngasi hangdokre tharomadu da Sports Minister Latpau Haukif Hanagi Minister si Dongel amadi kuki Independence War Memorial ki President P Kipgen na saruk yaki Minister Kaisina kuki inasi matamga chuna na semgat patangai fadre kuki inasi tribal pumnamakini naga kuki haiba wakhalol thadok na duna tribal le haina khalladuna punna hingminabagi matam oire haiki Aikoi tribal se amatani imung amatani haibista aikoi mayam pumning da thadaraga aikoi tribal mayam se karuman tawraga chokpat farang chokpat sira haibisi mayam ma puning thadani naraga aikoi lengjeng manang toksi atati aikoi kuki naga kuki som tawna ni sa aikoi tribal si yam som thukde adla ben tribal kuki naga asi punjin lekti aikoi lengjeng manang lekti aikoi so cepat orang dokter ini yang ambil juga aikoi irigasi develop tawni bisi jadi Nauna sagadaba singjamai pi onfam kaithal ngasi Manipur Legislative Assembly gi Speaker Y Khemchana urep uyung tamkhre thoram aduda IMC gi Mayor L Lokesor PDA gi Executive Engineer TL Unhansu Saruk yaki TS Lokesor na nauna sagadori ba kaithal asi tungkoina chatnaba yaba kaithal ama ohenna bahon abada pumnamangna mateng pangbiyu haiki Lupa crore ahum lakh marfudrama thoi lising humphuni thoi hena changna mathak makha sagadaba kaithal asi tha taret ki manungda loisina ba pandam thamli Speaker Y Khemchana khwaramban kaithel amasung singjamai kaithel haibasi Manipur gi Powari da sagona duna laklaba kaithel singni Senmit lon ga mari lenana ariba kaithel singasi atopa hirama mada onthokpagi mahutta mutkidanaba nauna semjin sajanba mathau tai phongdoki Ado singjamai kaithel khwaramban kaithel isi ityas ka sagona raba masi heritage ne lambi pakthokpade ge lubadi aigi leramba lamdam sigi leramba senmit lon ga mari lenana Lainaba kaitendu thambana hena marulwe na khajarkanda pagi PDA gi staff singa officer singa asoba initiative lobirakanda paisa si poraki amadi masi sanaba wari blaki Good Friday na lakpada Manipur gi Chief Minister Nongthombam Birena Manipur miyam maru oina Christian isil inausingda yai phabau zel pirakli Good Friday asi asengma nimit oibaga loinana Lord Jesus Christ na miyoiba khunai gidamak matol lomna kathokiba asengma nimit amani
ngakpi haiba amasung lining laison khetnaba furup singi marakta machil manau oibegi mari thamba haiba asidagi henba para tamningai leite senglaba numit asina lakpada state asigi furup kudingmaki marakta nungsi sanabagi mari hangat hanabagi damak ngakpi haiba tangdu leitaba nungsibagi wakalolgi damak aikhoi kudingmak kathoklasi hairi Hantak Gujarat ki Porbandar da Dharma ga mari lainana pangthokiba Madhapur Mela da saruk yarba Chief Minister N Birenna India gi lenga ki mapuna yanabani haiduna Manipur gi puari bu seranana hajinduna maramdam phurupu yonthoklaga Hindu gi mythology ga Manipur ga mari laina halakpa asi yaningde state asigi mapi mapa ama oina oiraga Hairoidaba, Oiroidaba, amasung Haigadaba, Wangangdana Pangangda Ngangba, Mimang Tumang Kangdaba, Mahakna Chief Minister Oibamatik Sade Haidunangasi, Manipur Students Federation gi Thomi Singna, Didim Lambi ki top lairak masinda lambi thingduna, Manipur gi Chief Minister na thuba matamda miyamda singdokadabani haiduna, MSF na Khongjang Jangsin ba hokre. Khongjang aduda tongan ba Mahairoi singna Hindu mythology ga Manipuri history ga samnaba yaroi, aikhoi isagi chahi lising ani gi henbagi puari laire. Chief Minister Oiba Tokpiro history hana nainabiu haiba placard sing thetuna Khongjang Jangsin ki tungda Imphal West ki additional SP Law and Order Priyadarshini laktuna lambi thingliba Mahairoi sing adubu tankaiduna hanagum lambi zathan ki Khongjang asigi matangda MSF ki working president Lucky Konsamna Chief Minister Nongthombam Birena thoba matamda miyam khangna sengdok trabadi MSF na makhatana makal makha kaya gi Khongjang Jangsilagani haiki ngame hai matagum makuta ain pai haiduna haining bud haiba tawning bud tawba tungda horkadaba yumbi singbu lana lahana uhalakanda puari asi lana sakidnaba amadi manipur gi akogi khunai sigi tunggi horokliba manipuri phurup chakya singda manipuri student federation MSM na asigumba haidaba tohoidaba lusingba moiraga thamlangliba wafam asi akogi miyam galunena makhatana honorable chief minister na Masana masabu lale hajit ragati okoi makal makha kya gi ba ejitisel kya amaju okoi sanction lakini Amaramda Krishna gi matamdagi North East State singasi India gi sarugamo oiduna lakhi haina Chief Minister N Birenna haikibadu masagi daita masak khangdabani miyamda lale Hyderabadi MPP na Khongjang Jangsilagani haina party gi president Oinam Jogindro na phongdokre ngasi party ga office ta pangthokpa paumi singa unabada mahakna makataraduna Chief Minister na Prime Minister pen nanaba amadi mana matum khara fangnanaba hajin ba wafamasi party ne yade amadi condemn tawi ngasi dagi sahi lising ahum samri kulumdogi puwari do ningsing ba chungani haiki purse masi jadapur sagaida palamba adugumba krishnana zai lukamani lolga akoi notice punaku nende leiba Aryan Singh je masi ki sada nogdani haina hayo se masi madi akoi Manipur People Party ni yade musum kanim taw Chief Minister na siumba yumpham yawdu wa phum kharangang pase masi lali loina na ma masang na Manipur prajada aina hairiba statement je masi Gujarat taina lokthokru pot se masi aran bani haina masana lokthokadabani madu lokthok taragdi MPP na tongan ba khongjung chang chelkani hayo phum si koi masi press media am sunatun media am phum thamjari Imphal da Bombay daingi showroom ama ya school police lenda hangdokre tharomadu da Sagolban Kendra ge MLA RK Imo Moirang Kendra ge MLA Oramba M Prithivira su saruk yaki showroom asida maming leiraba company asigi Firol Singh phangli Kuki Students Organization More na haukiba hingnong yaidagi Imphal More lambida kaukiba pungni funipal gi banna yanaba purakpadagi handokre Khwarampan Kaithal gi lambi gi nakalda yelawmi phurup ki nupi singna tangdu leita na potham phangba phangdrabasu mayang nupa singdi ayat papidana phamale haina JC ILPS ki women wing gi convener samjet sabam memcha nangasi committee gi thauda babok lekai da leiba sanglen na pangthokpa pawmi singa unabada phangdokre women committee gi women's wing gi kangbuna Khwarampan Kaithal amadi nagaturel mathakta nupi maya marakta mayang nupa manga phamlamda thengnaki police lakpada karisuna sungdana phambada natana masagi saktak chesu yawramde haiki Singki Korean Chita, Moinu passing and Napsan of Pamba, Koina Madu, Pamjade, Nungajade, Aduba, Ladiba, Kogi Sakas, Nasuma Semi and Jamam to E, Jesse Alpin, Nata, Jeriba, Tampuna Yanaba, Villamasiam Dana, Atuamatam, I'll pick Villa, Satan, you have a weapon to me.
Food safety standard yaudaba chapot sarambagi damag Bisnupur district ki Nambol sabalakai da laiba MSD ni bakery thingzile haina JC ILPS ki student wing ki convener sarangthem manjit na JC ILPS ki office ta pangthokpa paumisinga unabada phongdokre mahakna makhatara duna mito miyancha singna lamdam asigi population da achauba threat ama pibada natana chana naba potlam singda adulteration tawduna tungi horakadawriba singbo anam aha chuhanba wakhalol thohandaba haksang pharoidaba potchai yansinbana singba kaya satharakle Thawong asi JC ILPS na haksin nan lawi haiki mahakna makhatara duna MS Dini Bakery da sariba makal mapalonggi potlam singasi Food Safety and Standard Authority of India na piba guideline ki wangmada manufacturing date amade expiry date na singba mata yaude thariba license number asi su sumra lanbra haibadusu madili na besing na yangsin biyu makhata na bakery singda JC ILPS na yang sangba horagani haiki Ningom tumna samdok triwa masi tingjan jare Dona loina na si self-esteem wing na chet pa firep hena lora kanda ebak myang loina na koigi to myan chasing na lamdom sida ton makal makha kaya gila long kya makak manung chen na koigi population dilution war chacha watana tana koigi chana thakna ba koigi chanari ba acha thak ta fawa slow poison ya oibe ba mong da koigi makal makha kaya gi lalong chathak pai ba si yam hakchin na loi masi makha tana self-esteem na witon ba bakery sing na ton ba nan Manipuri sing na lamdam sigi hingminari ton fruit sing the pirek liba chet perception na si koi mayok na ba koi achet pa firep hena loksit lozera kanda koi makatan khungdung changsin gina ba si thamjari Imphal East Police Commando amasung taramanga suba Assam Rifles ki apun bakangbo amana Mantri Pukri area da thibombagi thabak zathabada Manipur Naga People's Front ki Lance Corporal ama fare hari Police Department ki PRO gi serol amana phagat laba mioi asigi maming Wongpau Hongyo sahi kunchani thoi apokpa Stephen Hongyo Mantauram khuldagi haujikna hamlai khongda leibani hari Hangang Police Station da case ama lokhat pakaloina na thijinba hokre amaromda Imphal East Police Commando na nupi police yauna pungdong bamlai kalam khaida achat ok sing sek tawada KYKL gi nupi kajar ama fare phagalaba nupi asigi maming soibam ningol moirang them ongbi abem laima sahi kuntra mapuroiba M Jonathan Mitei thamna pokpi mamang lekai dagini haidi hojik marak than break matang lokjari Hakchangi labor sorakpadagi producing attaba hakchang choktarba tumba chaba yaraktaba khong hama numaraktaba singidabakta amatta nairba upaidi jolip syrup amasu jolip capsule bu changmene sinabiyo Kaidawina kanano kaigino kaidu biyo masi pumna Noi lebede gari han maga tong mangam drone khura laga tongni khaliba namai doi kaidro senbun puthok leibedi ngamdra senbun puthok na leiba ngamdrasu Imphal Finance salo ai jo han ba leingam tadna Imphal Finance tagi loan oine lori Imphal Finance na nongmu manung de gari loan lobu yabagi tong chaba pijari adom na pam makal gari kuringma lobu be yagani Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, Class 12 CBSE 6 months foundation course. Class 9 and 10 CBSE 6 months foundation course. From 5th April, Class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April. For details, please contact Combined Tutorial Office, Sagolbal Moirang Lerak Machil, Bus Parking Imphal. Quick zone di Tatis College di. Mamal suma pong kuding jamane yo sumang roy pista salabni na. Ado suma takta superlink footing yo offer me among pirisiti. Tas electric run no sin bagum na yo tisin bayar. Dudi sanagi mohog yang na sin bayar andre. Break itungda taramna oksari makhataba pauda singning khaiba mi kanba amasung maiholang pokthoklakpada tawgadaba thabak singi matangda disaster management training ama more 1 number 5 ta leiba Manipuri Muslim Council gi office ta pangthokre training asi relief and disaster management department ki makhada RNDM forest department sinbani hogdokpagi thoramda staff officer MD Ayub Khan ADC more M Bankim Manipuri Muslim Council more gi president MD Jalaluddin su saru yaki
Impal West SP Complex ta laiba Khangjeng Lairemba Lairembi gi chahi gi haikat laikat tamba charai sinba thoram ngasi pangthokre thoram aduda Consumer Affairs Minister Karam Syam Manipur Police ki makok thongba official sing saruk yaki National Program for Control of Blindness and Vision Impairment amadi haibong pokpi nupi samaj na pun sinduna nomagi oiba mitang ngogdong laiba khangdok na bagi lem na mit layeng bagi camp ama haibong pokpi community hall pangthokre camp atu da saruk yakiba NPCB Manipur gi State Nodal Officer Dr. KS Rajendrana ngogdong na mit uhandabadagi awaba kok hanabagi pandamda camp asi pangthokpani Kungang kaya da sigumba camp kaya pangthoktunang ngogdong laiba sing lem na operation tawi ngasigi camp asida ngogdong lairamba sing April mangada lem na operation tawgani phongdoki BJP Thobal Mandal na sinduna Rashtriya Prashikshan Abhiyan ki makhada nomagi oiba boot level workers training program ama Thobal Bazar manakta laiba laitanthem mandap ta pangthokre thorom aduda BJP Manipur Pradesh ki hanagi president SI Santi Kumar General Secretary K. Sarad N. Nimbas, Mahila Morsa के President K. Inangsa, Thobal District के President L. Deben Susar Yaki. Swasthya Pakhwara Haina Mingthonba Cleanliness Fortnight Haina Mingthonba campaign ama April ki tang ama degi taramanga fauba Manipur ki mafam pumna magta chatharagani Haina State Health Society Manipur ki State Nodal Officer Dr. L. Tomsa Kumanangasi State Guest House ta pangthokpa pawmisinga unabada phongdokre Mahakna makataraduna Ministry of Health and Family Welfare Government of India na khangalakpadagi thawrangasi Manipur ki district pumna magta paikhat kadabani district amamamda tim mga na campaign chathanaba sem sare West Management amadi infection control da patient care staff ki training sanitation amadi hygiene da awareness pinanaba school singi amadi anganwadi center singda chatpa health camp yauna mafam gi report sing collection ningthina tawgani campaign asi mai pakna chathanaba hotnagani phongdokhi Ngarang Phamkiba State Cabinet na Adet College Taruk Sarkar na Laukiba warib adu mahiroi singi damag anoba lenga kasina piba khwaidagi sauba khodol ni haina Desamge Vice President Edison ngasi moirang larekta laiba Desamge office da pangthokpa pamui singa unabada phongdokre lenga kasina mahiroi singi khalaga college taruk lokhat pasi mahiroi singna harau nakhi college singa simatik sana semgat pinaba amadi Waikhom Mani Girls College SK Women's College More College amadi South East Manipur College su lokhat pinaba haiki Government ki mapung phaba full fledged college among oina onkhat pada ayaba bibirak pasugumba Manipur government ki decision si digam nungaiba aduma ahan bada phongdok chari lona hariba college singa si college ama laibada champham thokpa madugi laifam thokpa machang mathum singdo madusu athuba matang manungda masigi makha taba thabak sing si laihandanabagi lokhapham thokpa thabak singdu lokhat pirakani haibagi thajabadu mangalona masi yam thuna lokhat piraknabagi appeal damasu Desam amadi hariba tongan college taruk sigi student union singi maikai dagi appeal tawjari Amaramda State Cabinet ki mifamna government ki added college taruk po full fledged college onthok pada yahogdraba government added college mari ki oja singna makhoi gi college singsu atuba matamda sarkar gi mapung phaba college onthok piyo haina ngasi bamo lekai mange makhongda pawgi mifam ama pangthokre Paugi Mifamatuda, Waikhom Mani Girls College, Eskwela Women's College, More College, Komla Thabidalaiba South East Manipur College ki Oja Singh Saruk Yaki. Eskwela Women's College ki Oja KS Somala Devina, State Cabinet Mifamna College Taruk Mapung Phaba Sarkar ki College Oina Loksan Kibasi, Taramna OE. College Mari Asigi Oina Verification Tauroba Matungda Loksan Naba Kanagani Haba Wafamadu, Laibak Tibani. Parliba Sarkar Asina Numpida Hen Mamit Yang Tamgani Haiki Bawafum Amadi, Sing the Satlo Haba Kolawado Nataiduna Satle Haiki. Warep Sipu, Equinaninda, Tozay, Yamna, Tuba Matamda, Manipur Gilang on Paibiba, Mayam Asina, Equibum Pava, full fledged college, Ohen Biu, Luna, Ohen Birakani, Habit Tazava so what Tamjeri. Iriba, Koigi, Tamjeriba Tazava, Sikitana Tabira Agadi Equina, or Lajariba, Koigi Ozakuna, Sina, Makal Makakayagi, Kongjung Kaya, Zangzanjar, Kani Habasima, Equina, Preestime Kutang the Tamjeri. Minority Oiriba Maitei Pangal Singi Tonganba Directorate Amalingna Masung MOBC na Paikat Kiba Scheme Singi White Paper Putokna Bataksindana Lakibadu Tabakto Ontok Tababu Yaning the Bafongdoktuna MMW na Kauriba Total Shutdown Gi Kongjang Handokpaki Wafam Laite Haina Organization na Sigi President Abul Pathalna Hata the Pangtokpa Pamisinga Unabada Fongdokre Magna Makataraduna Tha Sigi Kuntramathoi April Ama Fawa Chathagadaba General Strike Manungda Pangkokadaba Anglo Manipuri Wargi Seminar Yauba Lakpasingi Di Banasi Komthokani Haiki
इबा नुमित असिदा अखनने नबा दुंबा पांथोकदोइबा दुगो सेमिनार द जावबा लाकपिगदोइबा कना कना गुम सिंग मदुगी मिहुत डेलीगेट सिंग मिहुत सिंग दो मदुगी डिस्टिंग्विश ओइबा चे सांग अमदि मदुगी मरम चाबा गाड़ी सिंग द चे सांग थेटपिरा कांदा मदुगी लाकपियो मदुगी दमते खoi तसेंग कोमथोक सगनी मदुगु सोय खoi तसेंग मरु ओइ हाइना लुक असिन लौजे मसिदा खोगी बन सौगतपिगदोइबा मियाम सिंगसु हाइरिबा मई सिंग अनाय मई लेनबा सिंग प्रिंट एंड इलेक्ट्रॉनिक मीडिया हाइबदी मीडिया की मई लेनबा सिंग मसिगी दमता कोमथोकपिनबा लुक असिगी माइकैदगिसु आईडी मखोइबु दा कोचत लंबी चथोक चसिन द कोऑपरेशन पिबिन नबसु लुक असिगी माइकैदगी अपील तौजरी महावीर जयंती की लिसिंग अनि जात्रुक तरातरेत सुबा मपोक नुमिन थौरम मणिपुर दसु पांथोखरे जैन विकास मंडल न सिंधुना जैनिज्म चटपसिंगे ओइबा खोंसत अमसु इम्फाल मनुंग द चटखरे पाउना कैथेल द लेबा दिगंबर जैन मंदिर दगी हौरगा थंगाल कैथेल एमजी एवेन्यू कंगला पार्क बरिंग चटलबा मतुंग पाउना कैथेल द लोइसिनखि थौरम असिन मरम ओइरगा पाउना अमदि थंगाल कैथेल द जैन सिंगना फंबा दुकान सिंग थोंग हांगनखिदे यूनाइटेड कुकी लिबरेशन फ्रंट की कुलुमदे सुबा रेजिंग देगी थौरम ngasi चांदेल डिस्ट्रिक्ट की मोन 5 पीस कैंप ता पांगथोखरे थौरम अदुदा फ्रंट असिगे वाइस प्रेसिडेंट केटी मिसाउना पार्टी असिगे फिरान पाहेंदुना हदोखि लोइनना फ्रंट असिगे लाइखिद्रबा कुकी आर्मी सिंगी मफमदा अवाबा फोंदोकपगा लोइनना इकाई खुमनबा उत्पगी सैल्यूट पिखि थौरंगा मरी लेनना यूकेएलएफ की सुप्रीमो लोइनना चेयरमैन ओरिबा एसएस हकिबना मियाम दा पिरकपा पाउजेल सु पाथोखे पंडयाबदी पार्टी असि हौखिबा लिसिंग अनि निपानदगे भारत सरकार अमसुंग मणिपुर सरकार अनिगा सस्पेंशन ऑफ ऑपरेशन साइन तौनदुना लाखिबनी ngasi ki thoram adu da jaw amasong thadaugi oiba nat ki thoram sing utki loinana tongan tongan ba khungangi safe sing da kambal sing su yenthoki hairi Matam kuina nungba ki praja singna khawrang nangai duna laklaba Manipur Rural Bank nungba branch ngasi hangdokre ngasi hangdokpe ki thawramadu da DC none or sang hungyo SDPOTS roki ADC member nungba amadi Manipur Rural Bank ki chairman su saruk yakhi thawramdu da wangang laduna DC war sang ngasi hangliba bank asina nungba ki praja singda chauna kana be piragani असिगुम्बा मणिपुर की मनुंग हंजिन मफम सिंगदा बैंक की खुदोंग चाबा फंगनबा असि अफबा खोंगथांग नि लोइनना मणिपुर रूरल बैंक की ऑफिशियल सिंगबु थागतबा फोंखि ngasi narcotic cell amasung Impal East Police team na women police constable singyauna Khetrigaw gi Yova Club area da thibahumbagi thabak sathabada miyoi ani heroine number 4 ka konana phare hari pharabasing adudi Nawazuddin sahi kunipal apokpa Nasiruddin Sandam Naharup Thongkhong amadi Razik Saha sahi kuntramari apokpa Sahnawaz Khetrigaw wanglai degini phagalaba heroine gram ani ka konana makhata na wahang pohong sanabagi damak Porompat police station da sinakre भारत सरकार के मिनिस्ट्री ऑफ इंफॉर्मेशन एंड ब्रॉडकास्टिंग की फिल्म डिवीजन मसूंग मणिपुर स्टेट फिल्म डेवलपमेंट सोसाइटी ने सिंधुना अहम सुबा मणिपुर इंटरनेशनल डॉक्यूमेंटरी शॉर्ट एंड एनिमेशन फिल्म फेस्टिवल ngasi पैलेस कंपाउंड लेबा MFSDS की ऑडिटोरियम हॉल दा होख्रे थरमदु दा फिल्म मेकर जनु बरुआ आर्ट एंड कल्चर के कमिश्नर M लक्ष्मी कुमार फिल्म मेकर अरिबम श्याम शर्मा फिल्म मेकर रंजन पालित याउना तोंगान तोंगान बा फिल्म की लमदा सकनाइरबा मियोय कया सरुक याखि फिल्म मेकर जानु बरुआना डॉक्यूमेंट्री फिल्म सिंगसी मही मसिंग लमदसु यामना मरी लेनै फोंदोखे ngasi ahoba numita tongan tongan ba film sing utpa hokre National Health Mission की मखादा District Health Society थौबाल न सिंधुना कक्सिंग अमसुंग थौबाल डिस्ट्रिक्ट के मनुंग दलाइबा आशा सिंगी डिस्ट्रिक्ट कन्वेंशन अमा वांगबल दलाइबा मल्टीपर्पज कम्युनिटी हॉल पांगथोखरे थौरमदुदा SDO थौबाल डॉक्टर M वेटो CMO थौबाल डॉक्टर N जयंत कुमार डिस्ट्रिक्ट फैमिली वेलफेयर ऑफिसर डॉक्टर N एकेंद्रा स्टेट हेल्थ सोसाइटी की नोडल ऑफिसर डॉक्टर A प्रवीण चंद्र सुसरुक याखी मथौ निंथिना तौबा आशा सिंह दा पुकनिंग थौगतपा ओइना मना मथुम सिंह यंथोखी डॉक्टर M वेटोना मियाम गी दमक मतेंग पांगलगे खन्ना इसा इसाना थोगलखरबा आशा सिंहना निंहना बलाइतना मियाम गी मतेंग मखाताना पांगबा ngamnaba hotnasi phongdokhi masana hek poksaba machanupa hatle haiduna hairok patu mayale kaidaleba laisram maijau singkoba mioi amagi yum amadi dukan lekai miam na mai thaduna amang ata thonghan khre हारिबा थगदोक असि हौखिबा तांगकुंदा थोखिबनि हाइरि लैखिद्रबा लाइस्रम तोंबा चाहि 38 मैजाउगे अहम सुबा मचानुपानी मैजाउना महाकि मचानुपाबु करिगिदमक हालिबनो हाइबा खंगबा ngamdre ngasin midang waram lekai miyamna thonglonduna leiriba मैजाउगे युम अदु महाकि लोइनबि अमदि इमुंग मनुंग याउना फकाइदुना येंगलुबदा लैखिद्रबा तोंबनगी ओइगनि हाइबा इ चाकसंगी चेंगफुदा याउदुना लैरंबा थेंगनबदगी मियामना युम अमदि दुकान अदु मांग ताकहनखिबनि लैखिद्रबा तोंबगी मपा मैजाउ हौजे हौजिक टाटा मैजिक थौदुना लैबा ड्राइवर ने हाइरे
Liza ising mingthonba package drinking water ki industry samangasi Thobal district ki Wangjing sorok khaibam lekai da sanga khre thoramaduda nungba kendra ge MLA Gaikhangam Wangjing tentha kendra ge MLA P Brojen Wangjing Lamding municipal council ki councillor Sagolsem Santi su saruk yakhi Gaikhangam na ising haibasi taibang mapuna piba changdaba yadaba maru oibasi da hidak amani adubu masi khangna mioiba ikoina ising bu mosin hanba phatahudi huntaba amade umang wamang kokthok pahabasi isana isagi khongda singjang na yansin jabani isingi lan laktringe mamangda ikoi khuding makna ising luna na thamna na bathaudang lominarasi phongdokhi ahomi sing haibasi ikoi ayan alam sing haizaba sing la zaisna yamna amrika gumba ishor Moirang Municipal Council amadi Kokta Municipal Council gi government elected nominee amamang wasak lobagi thauram masa gi municipal office da pangthokre ward number 10 dagi Konjengbam Siam Kokta Municipal Council oina ward number 9 dagi MD Abdul Hamid wasak lokhi Moirang Municipal Council gi conference hall da pangthokiba thauram da MLA P Sarat Chandra Council asigi chairperson M Romi Bala su saruk yakhi Kwakta gi oina pangthokiba thauram aduda SDO Moirang B Lokeswar Sarma su saruk yakhi MLA P Sarat Chandra na elected councillor singna mikhalda mana pamjaba party da mirep oiduna mai paklaklabasu chawkhat thaurangi oina changsinlakpa thabak singdadi party gi khenabalaitana lingjel manana changsinminasi haiki Aidi amana makok oiraga amana mamai oibati party ki line da council ki election toroga su aikoi party ki line da yangpham bau thokta bani local self government tadi asigi wakalon chi cheler kande koi mayam punna tharok to mena sim aside shon thogan bisnu Nisana Kunaida Piba Zaiteng Amasung Masibu Tingbada Miam Gitaudang Haibasida Kanana Neba Mi from Amakada Kaksing District Committee Kairak Rural Women Development Association Kairak Makha Social Welfare Club Public Youth Club Kairak Youth Development Association Kairak Maning Laikai Iram Dam Sangbat Sagat Loop Kairak Yawabung Youth Club Kairak Mamang Laikai Nasinduna Kairak Dam Community Hall Pangthokre Mi from Aduda Kadagi President in charge S Priyo Kumar Kaksing District Committee ki President S Nena, Kadagi Vice President N Doran, Secretary General Dipanjit Ningthaujam su saruk yakhi. All India Students Federation Manipur State Council ki State Joint Secretary Oiramba Hakrujam Surjitna manung matam chadana laikhidabada Federation asina awaba phongdokre. Socialist Students Union of Manipur na lup asigi wakalon manaba lup ama oiriba United Students Democratic Front ka puna satminaragani khongthang asi Union amadi Front asigi lucingba Singapore na phaminaraba matungda manaba khunai da yumpham oiba mahiroi lup sing amato ina punsinduna mahiroi singna thengnariba kudong sadaba sing punna thengnaminana ba yanakhibani amaromda Vaster Solidarity Network Kolkata chapter na sinba People's Literary Festival da Union asigi mihut anisu saruk yakhi hairi Hauzik sanabagi pau amuk pangbigani. Nasigi sanabagi pauda Khangaboki Basu Ground Sathariba Kuntratare Suba National Junior Kho Championship da tongan ba state sing pre-quarter final match da mai pakre Nupi masagi da Delhi na Andhra Pradesh bu West Bengal na Telangana bu Gujarat na Manipur bu Orissa na Haryana Karnataka na Kolhapur bu Maharashtra na UP bu aduga Tamil Nadu na Pondicherry bu mai thipa pikre Nupa masagi da Maharashtra na Delhi bu Tamil Nadu na Telangana bu Andhra Pradesh na UP bu Gujarat na Chandigarh bu Karnataka na West Bengal bu Manipur na Vidarbha bu amadi Kolhapur na Haryana bu mai thipa pikre Quarter final match ki Nupa masagi da Maharashtra na Assam bu Tamil Nadu na Andhra Pradesh bu Karnataka na Gujarat bu Kolhapur na Manipur bu mai thipa pikre Nupi masagi da Karnataka na Orissa bu Gujarat na Tamil Nadu Delhi na West Bengal bu aduga Maharashtra na UP bu mai thipa pikre Hayang Nupa masagi semi-final match da Maharashtra ga Tamil Nadu ga aduga Kolhapur Karnataka ga sanaragani Nupi masagi da na Maharashtra ga Delhi ga aduga Gujarat ga Karnataka ga sanagani India ke oina under 17 ge singles da number 1 da lairiba Manipur macha badminton sanaroi Maisna Mairaba Luang April 3 dagi nipan phau ba Indonesia da pangthokadaba Pembang Gunal Jayaraya Grand Prix isingani Nepal da under 19 boys singles da saruk yabata natana April 3 dagi kunmapan phau ba Thailand da pangthokadoriba Yonex Rosa BTY Junior International Challenge 2018 da saruk yaragani hairi
Lagliba April gi tang kuntaruk kunmapan fauba Mongolia da pangthokadoriba yangkhainithoi soba Asian Bodybuilding Championship da saruk yaningba Manipur gi bodybuilders singna lagliba April mari fauba gi manungda All Manipur Bodybuilding Association gi General Secretary taretagi akupa marol khanglaba yagani haidi hauzik makhata basanabagi pausing boyaning thojamdagi amok phangbigani Singkhai hunba polo club kongpana nupagi amadi Impal Riding Club lampen patna nupigi Governors Cup Invitation Polo Tournament ki champion oikre Manipur Horse Riding and Polo Association sinduna mamang thagi tang kunma thoidagi polo team taramari na saruk yaduna knockout basis da Impal gi mapal kangjebung da sathariba kunipal suba Governors Cup Invitation Polo Tournament ngasi loisan khre loisan bagi thoramda Manipur gi Governor Dr. Nazma Heptula Manipur Legislative Assembly gi Speaker Y Khemsana thoram mapusing oike Satar kiba tournament asigi ngasi sana kiba aroiba match da Singkhai hunba polo club kongpa na Manipur Police Sports Club team bibu panjal mapal mari da maiti bipituna champion oikibani match asida mai pakiba Singkhai hunba polo club kongpan gi panjal singadu TS kaubana ahanba ani subamadi ahum suba sakar da panjal manga e basantana ahum suba sakar da panjal ani leisemba takhelambamna ahanba sakar da panjal ama amadi El Kokesorna mari suba sakar da panjal ama santuna match asi mai pakibani match asida mai tikhiba Manipur Police Sports Club team bingi panjal mari aduna T Pradeep Kumar na ahanba amadi mari suba sakar da panjal ani amadi M Jawan na ahum suba amadi mari suba sakar da panjal ani sankhi amaromda association asina sinduna nupigi polo team ahum na saruk yadun sathariba taratare suba Governors Cup Women Polo Tournament ki ngasi sanakhiba aroiba match da Impal Riding Club lampen patna KNMM Riding School singjamaibo panjal taret amada maiti biduna champion oikre Impal Riding Club lampen patki mai pakhibagi panjal singadu KS Deventina ani suba ahum suba amadi mari suba sakar da panjal ahum KS Habena ahanba amadi ani suba sakar da panjal ani A Roma Batina ahanba sakar da panjal ama amadi S Langlena ani suba sakar da panjal ama sankhi match asida maiti khiba KNMM Riding School singjamagi amatangaraba panjal laduna S Sangitana mari suba sakar da sankhibani nupagi winner oikhiba Singkhai hunba polo club kongpanda rolling trophy ga loinana lupa lising yangkai runners up takiba Manipur Police Sports Club team B da rolling trophy ga loinana lupa lising nipu nupigi winner oikhiba Impal Riding Club lampen pata rolling trophy ga loinana lupa lising kunamadi runners up takiba KNMM Riding School singjamaida rolling trophy ga loinana lupa lising taramanga thoramapu singna khusinaki amaramda nupagi semifinal sangkiba team singda lupa lising tara amadi saruk yakiba team singdana lupa lising ahum piki loisan bagi thoramda saruk yakiba Manipur gi Governor Dr. Nazma Heptula na phongdokhibada on my best to the Polo Association and the club and the president and all the people who participated in this Governors Cup tournament. I assure you that any help, support or carrying it forward to anywhere for the survival and propagation of our, I call it polo as our game. Sarjit Moirang Temna Zomi Singhambu Maitiba Piduna Sahitra Manga Makagi Ahanba Red Seal State 11 Badminton Tournament ki Nupagi Singles ki final sangkre final da Bidya Chandra ke Aiska Thengnaragani ngasi sanakiba ahanba semifinal match da Bidya Chandra na set ani sinoda amadi Sarjit Moirang Temna Zomi Singhambu set ani amada Maitiba Piduna final sangkibani TS Mantigrohe Alex Ngangom Sahitrom de Makagi Nupamasagi Singles ki final sangkre El Linda Devi amadi Marcy Thaudam Sahitra Manga Makagi Nipi Masagi Singles ki final sangkre M Priya El Dinasus Magi Lamba Maiti Bapiduna Sahitra Den Makagi Nipi Masagi Singles ki final sangkre Konsam Gunjan Sanano Maisnam Sahitrom de Makagi Nipi Masagi Singles ki final sangkre
Maisram Rabi Singh amadi Ronald RK ki jurana RK Ellen amadi RK Dayanand ki jurabu maiti piduna sahi trom de makagi nupa masagi doubles ki final sangkre KS Amarjit Singh amadi L Brixen Singh ki jurana TS Devartata amadi TS Mantik Rohe ki jurabu maiti piduna sahi trom de makagi nupa masagi doubles ki final sangkre final da Maisram Rabi Singh amadi Ronald RK ki juraga KS Amarjit amadi L Brixen ki juraga sanaragani Lilong Sajing Youth Community Center Kam Cultural Institute na sinduna tha sige tang kun manga dagi tim taran group ani thongna khaidokuna sathariba ahanba State Men's Open Volleyball Tournament ki ngasi sanakataba ahanba match ta IGO oinam thengna lakpadagi KYLSC na walk over lokre ani suba match ki sanakibada Manipur Police Sports Club na NYBA Naurembu set ahum sino ahum suba match ki sanakibada YMDO hairangoi thongna YPA Hiran Maibu Mighty Piki Marisuba Meski Sanakataba team Bake Lampen Sanakatelamadi NYBN Naurem Tha Sigitang Contrada Sanaragani Tim Kunipana Grumadi Tona Kaidotuna Tha Sigitang Kunmangatagi Singamai Sapam Lekaida Satariba Marisuba Wenam Sarli Memorial Men's Open Day and Night Pipe Asset Football Tournament ki Ngasi Sanakiba Ahanba Metsta NYC Ngaikong Kulena SWAT Waikom Lekaibu Goal Ani Amada Mighty Pikre Ani Shuba Merski Sanakibada Night Club Kawana LKCC Langtabal Kaupumbu Goal Ani Amada Mighty Piki KPSC Kaksingna UBSC Mantapu Mighty Biduna Taramari Shuba DSA Trophy 11 Invitation Football Tournament ki Final Sangkre District Sports Association Kaksingna Sinduna Association Asigi Grounda Tha Sigi Tang Kunma Thuidagi Team Taruna Group ni Thongna Khaidokuna Satariba Tournament Asigi Ngasi Sanakiba Ahanba Semi-Final Match ta KPSC Kaksingna UBSC Mantapu penalty ta goal manga ahumna Mighty Biduna Final Sangkibani Mari Shuba Plate Cricket Tournament ki ngasi sanakiba match ta TCM DC Thongjuna UCC Uripopu Mighty Pikre Manipur Cricket Association sinduna mamang thagi tang kulhumdoi digi tim kumar thoina group mari thokna khaidoktuna Langthabal Public Ground sathariba mari suba plate cricket tournament ki ngasi sanakiba match ta TCM DC Thongjuna UCC Uripopu wicket ani da Mighty Pikibani ngasi sanakiba match asida TCM DC Thongjugi sanari Babluna wicket ahum amadi out oidana ball tara humdoi da run taramapon loduna man of the match ta khi Sathariba tournament asigi hayeng ground asida Ipsa Yumnam Laikai amadi Oscar Pauna Barzarga sanagani Bake Lampel Sanakaitena NYBA Naurembu Mighty Piduna Ahanba State 11 Mini Boys Volleyball Tournament ki champion oikre Tim Tarukna Group Ani Thokna Khaidokuna Isok Awanglakai Volleyball Grounda Social Development Institute Isok na Sinduna Sathariba Ahanba State 11 Mini Boys Volleyball Tournament ngasi loisen kre ngasi aroiba numit ki sanakiba match ta Bake Lampel Sanakaitena NYBA Naurembu set ahum ani kulumdoi kunmanga kuntaruk kunmari kunmanga kuntaret kuntaruk kunmari amadi taramanga taruk ta Mighty Piduna champion oikibani winner oikiba Bake Lampel Sanakaitel da lupa lising tara amadi runners up takiba NYBA Naurem da lupa lising manga thauram mapus singna khusinaki satharkiba tournament asida best player gi mana takiba Bake Lampel Sanakaitel gi CI Social lupa sangwa best setter gi mana takiba NYBA Naurem gi O Kisan lupa sangwa best spiker gi mana takiba club asigi M Dinkuda lupa sangwa amadi best blocker gi mana takiba club asigi Chanaroi William da lupa sangwa thauram mapus singna khusinaki Thangta Federation of India gi meng makhada Thangta Association Haryana na sinduna hasiki tang kunipal digi state kungi nupa macha amadi nupi macha Thangta Sanaroi sangwa humputra nipana saru yaduna Dr. Mangal Sen Multipurpose Gymnasium Hall Sports Complex Maharabi Dayanand University Rohtak Haryana da sathariba kunmari suba National Thangta Championship ki ngasi nini chanbada Manipurna gold kuntra taruk silver ama phangduna mangjin thaduna sali Thagachari boyai hojik makhata na ngasi nomagi oikhiba inga sagi pau amuk phangbigani Directorate State Climate and Weather Report ki matung ina ngasi gi khwaidagi sakiba Celsius degree kuntra mari tas komputero khwaidagi ingba Celsius degree tarani thoi tasmik taret
District ya wising banen gisang maximum da sada mari putara ni pal tasmi kuni thoi minimum da sada kuma pal tasmi kuntra mari oiki ngasigi nong suki pagisang suino dasmik suino taruk millimeter ni Aroi beda maroi be pau amok North East India Development Party awang nongpokta masamareng sandok pangamba political party ama oire haina party ke vice president na phongdokre All Manipur Football Association ki thabak thawong da pen dabadagi football bunung sijabana ha kayana polo ground da laipa amfa ge office da thomjin duna khongjang jangsin kre amade Good Friday nimita sarkar ge loisang sing mathau tawna ba khangalak pada tongan tongan ba travel loop singna yaning da pa phongdorakle Ngasiyo inadi ISTB na pizza ba Manipuri pao matang sa daloy sinjari miyang tabiri ba pumunamagpo mukha na kurumjari.